ꯄꯥꯎ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯀꯪꯂꯩꯄꯥꯛꯇꯁꯨ ꯐꯣꯡꯅꯔꯛꯑꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯈꯕꯔ ꯄꯥꯖꯕ ꯔꯥꯖꯅ ꯑꯌꯨꯛꯇꯨꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯒꯣꯚꯔꯅꯔꯅꯁꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯐꯣꯔꯦꯟꯒꯤ ꯃꯤꯅꯤꯁꯇꯔꯗ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯐꯪꯗ꯭ꯔꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯂꯥꯎꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯐꯣꯔꯦꯟꯒꯤ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯗ ꯋꯥꯐꯝ ꯑꯗꯨ ꯀꯗꯥꯏꯐꯥꯎ ꯆꯨꯝꯂꯒꯦ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯄꯣꯔꯇꯔ ꯑꯗꯨ ꯀꯁꯇꯗꯤꯗ ꯂꯩꯔꯝꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯐꯝꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯗ ꯈꯪꯍꯜꯂꯛꯏ꯫ ꯄꯥꯎꯗꯨ ꯃꯊꯪ ꯐꯥꯎꯅꯕꯗ 4 days ꯃꯨꯛꯇꯤ ꯆꯪꯈ꯭ꯔꯦ꯫ ꯇꯣꯟꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ, ꯃꯊꯧꯁꯨ ꯆꯤꯟꯖꯕꯒ꯫ ꯑꯕꯥꯁꯇꯤ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯃꯦꯝꯆꯥꯅ ꯀꯩꯗꯧꯔꯦ ꯇꯣꯝꯕ? ꯏꯚꯥꯏ ꯖꯦꯀꯣꯕꯇꯨ ꯃꯦꯂꯦꯁꯤꯌꯥꯒꯤ ꯃꯣꯔꯅꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤ ꯍꯥꯏꯌꯦ꯫ ꯀꯔꯤꯅꯣꯅꯦ ꯇꯣꯝꯕ, ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯄꯥꯎꯗꯨ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯍꯦꯗꯂꯥꯏꯟꯗꯗꯤ ꯌꯥꯎꯏ, ꯅꯨꯃꯤꯠ 6-7ꯒꯤ ꯃꯃꯥꯡꯗ꯫ ꯍꯦꯔꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯔꯝꯗꯨ ꯐꯖꯅ ꯈꯪꯂꯕꯣ? ꯌꯥꯝꯕꯨꯡꯅꯒ ꯄꯥꯎꯗꯨ ꯈꯪꯗ꯭ꯔꯖꯥꯠꯂꯥ? ꯑꯩꯕꯨ ꯍꯪꯉꯨꯁꯤꯔꯅꯦ? ꯈꯕꯔꯗ ꯄꯥꯎꯗ ꯌꯥꯌꯥ ꯂꯥꯎꯔꯁꯤꯕꯨ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯗ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯗꯤ ꯋꯥꯐꯝꯗꯨ ꯑꯔꯥꯟꯕꯅꯤ, ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯌꯦ꯫ ꯔꯤꯄꯣꯔꯇꯔ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯔꯨꯔ ꯃꯥꯜꯂꯦ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎ ꯃꯌꯥꯝꯁꯤꯅ ꯍꯥꯔꯠ ꯁꯣꯟꯕ ꯃꯤꯒꯗꯤ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯃꯈꯥꯗꯅ ꯇꯣꯟꯗ ꯅꯨꯄꯤ ꯑꯃꯅ ꯖꯦꯀꯣꯕꯇꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯖꯥꯠꯂꯣ? ꯇꯣꯟ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯍꯩꯃꯥ, ꯅꯪꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ? ꯇꯣꯟꯗꯤ ꯐꯣꯟ ꯐꯥꯎ ꯄꯥꯏꯖꯗ꯭ꯔꯕꯅꯤ, ꯃꯔꯨꯑꯣꯏꯕ ꯉꯥꯏꯍꯥꯛ ꯑꯃꯗ ꯀꯣꯜ ꯇꯧꯕ ꯈꯛꯇꯅꯤ꯫ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ, ꯑꯦꯟꯖꯥꯡꯗꯨ ꯊꯣꯡꯕꯒ ꯈꯪꯂꯝꯗꯦ꯫ ꯅꯦꯛꯁꯀꯤ ꯀꯤꯆꯟꯗ ꯔꯣꯖꯔ ꯂꯩꯈꯤꯕꯗꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯁꯔ, ꯔꯣꯖꯔꯅ ꯂꯥꯛꯑꯒꯦ, ꯁꯤ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯇꯣꯟꯗꯤ ꯂꯥꯡꯇꯛꯅꯕꯅ ꯄ꯭ꯔꯣꯛ ꯆꯥꯛꯑꯝꯃꯤ꯫ ꯑꯁ, ꯑꯝꯇ ꯂꯥꯛꯑꯣꯃꯦ꯫ ꯍꯣꯏꯍꯦ, ꯀꯩꯅꯣ ꯃꯋꯥꯗꯨ ꯃꯉꯥꯏꯔꯦ ꯑꯩꯉꯣꯟꯁꯤꯗ꯫ ꯇꯣꯟ ꯃꯈꯣꯡꯒꯗꯣ ꯍꯥꯏꯔꯞ ꯊꯦꯜꯂꯒ ꯄꯦꯔꯨꯝ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕ꯫ ꯍꯣꯏ꯫ ꯇꯧꯔꯤꯕ ꯃꯊꯧꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯔꯣꯖꯔꯁꯨ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯇꯣꯟ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯗꯥꯀꯣꯛꯀꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯀꯔꯤꯅꯣ? ꯔꯣꯖꯔꯁꯨ ꯂꯣꯏꯅ ꯇꯥꯔꯕꯅꯤ, ꯅꯣꯛꯁꯤꯟꯅꯔꯒ ꯑꯩ ꯇꯥꯃꯣꯒ ꯖꯦꯀꯣꯕꯀ ꯄꯥꯎ ꯐꯥꯎꯅꯩꯀꯣ꯫ ꯁ꯭ꯄꯥꯏ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯂꯣꯀꯞꯇ ꯂꯩꯔꯨꯔꯕꯅꯤ꯫ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯣꯏ ꯊꯣꯛꯄ ꯐꯥꯎ ꯌꯦꯡꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯕꯨꯖꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕꯅꯤ, ꯌꯥꯝ ꯆꯦꯛꯁꯤꯜꯂꯤꯕꯅꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯃꯥꯏꯗ ꯕꯣꯝ ꯃꯆꯦꯠ ꯄꯥꯟꯕꯒꯤ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨꯗ ꯃꯌꯥꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯨꯗꯤ ꯃꯥ ꯁꯣꯛꯄꯗꯨꯗ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯃꯄꯤꯗꯨ ꯈꯪꯗꯦ, ꯑꯣꯔꯣ ꯍꯦꯛ ꯆꯦꯟꯊꯔꯗꯨꯅ ꯇꯣꯟꯗꯨ ꯀꯞꯊꯣꯔꯛꯏ꯫ ꯔꯣꯖꯔ ꯉꯛꯅ ꯀꯩꯅꯣ ꯑꯃꯨꯛ ꯀꯞꯄꯛꯏꯁꯤꯅ? ꯇꯣꯟꯁꯨ ꯁꯨꯠ ꯀꯞꯄꯒ ꯃꯥꯅ ꯁꯣꯛꯂꯐꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯃꯥ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯥ ꯐꯠꯇꯦꯁꯦ ꯑꯗꯨꯝ ꯈꯪ ꯂꯩꯔꯗꯨꯕꯨ, ꯑꯗꯨꯕꯨ ꯑꯅꯧꯕ ꯋꯥꯔꯣ? ꯁꯔꯁꯨ ꯐꯠꯇꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯅ? ꯁꯔꯁꯨ ꯑꯩꯉꯣꯟꯗ ꯈꯪꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯄꯥꯏꯍꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯔꯣꯖꯔ ꯃꯊꯥ ꯁꯥꯔꯗꯨꯅ ꯆꯣ ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯇꯣꯟꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯕꯨꯖꯥꯅ ꯃꯅꯥꯎꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯨ ꯌꯥꯝꯕꯗꯒꯤ ꯖꯦꯀꯣꯕꯅ ꯃꯐꯝꯁꯤꯗ ꯑꯕꯨꯖꯥ ꯎꯅꯔꯒ ꯃꯃꯥꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥꯗꯨ ꯈꯔ ꯀꯣꯛꯄꯤꯅꯕ ꯍꯥꯏꯕ ꯂꯥꯛꯄꯗ
Abuja na manawbu hatna buhona badagi hawjik fawba gyan dadana leiribani. Asumna wari adu yamna mane lirami. Police officer mayamnasu Abuja afaba mi natabanina thajarami. Lina mahaki manawgi maramda atopa country amatada yaya laubidanabasu khangalami. Malaysia ki government nasu India ki film star amabu makhoigi lamda asopa nangduna leiri habase atopa lamna khangkrati yamna ikainingai oibana paudu leak oidenaba Jacobu yamna cheksina thanami. Paisasu Malaysia ki government na loina putuklami. Aduna hanagi pau adu aranbani. Jacob kaisu taude maide khara sokpadagi surgery tawna bhotnari haiduna Malaysia ki government na India government da reply pitakami. Paudu hektabadagi Jacob ki foreign bodyguard amadi secretary Malaysia da chatnaba semsarami. Maramdam kanglei pakta lakpada bodyguard khara loina jarasu mapalam dadi Jacob ki mi myam leibani. Film industry ki director producer kya su paudu tabadagi matha sanarami. Mahaki contract mayam adu cancel tawrambasu natabanina makhoi khara Malaysia da chatuna Jacob unanaba silami. Adubu pumnamak adu aremba tarami. Makhoigi lamna Jacobu supnagi mayamba li natana kanasu unahalamde. Kari karamba film da leiri habadisu haidoklamde. Pausing adu mathang sandoraktuna kanglipaktasu sarasilami. Reta lekidaba Abuja lekidaba Jacob sokpadagi surgery tawbagi pauna wai charami. Tonsu rasna chimjambibadagi mapukning wajarambadu khradi safarami. Nomadagi nini haptadagi tha hawkiba khangaude. Jacksu suspend chatkibadu hanjinaba chelaami. Adubu Jackna chatlaroi khaladuna Raski manakta adum leirami. Tha taruk hawkhre mawa mapau amata takhidaba kuirakle. Jack ka Raska office da wari sanarami. Rasna Ibungo Jack na Babung Kuimale Babung da noina walo libase. Wahidu da Jacksu harik mamai da onthoklaga matha sana leirami. Babung da asyambatu da hayu aigi ichasana kari fibam da lehawi. Babung kari haigadabano ai khangdre asukibase pharakadra khalaga ngairakpani. Ras chingnaba samsam hengalai. Babung gi Jack hairo kaidobage aigi ichasana kari fibam da lehuge. Kari ki noina walo libano. Jack nungaitana Babu Kim taharak tribado Jacko fagalaktra habani. Maha ICU da lehubani. Kari shanabu ICU da. Ras masadu tu chungki bakhangaude. Jack na Tamun hatpa soidun orangani. Numito Jacob ikhoini siragumbani. Tamuga aigi marupsinduga lakpadagi hinghobani. Ras macha anibu ningsinglaga mapi ihaurai. Supnagi tha matang ngairi jatigi firoi. Rasna tha kudingi laisengdo oina kachabani. Aroiba thagi usup asidi khar chauna macha ani su yauraga kachaningbani. Adubu macha sanagi pausu tabadagi Khaluriba kudimak ningba kairami. Awanungai gi maraksida abemsu surgery success orduna haniki abemdu karimata khangdre. Mingsu eni haina onthoklaga Manipurda thoraklami. Abemgisu kanamata leitrabanina machiga tanaraga saklenda oina mapagi usukat palaami. Jatigi aroiba usup adusu saklenda katlami. Daw yabagira yadabagira usop tusu numit chap manarami. Rasna atopa maruk mapangdi hairudre hotel aduda leiriba makhoi kharakak oina usop tu chaba chatlami. Irikna Sir
ꯑꯗꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯏꯐ ꯐꯖꯗꯦ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯅꯦ ꯔꯣꯖꯔꯁꯨ ꯅꯨꯄꯤꯗꯨꯗꯤ ꯍꯦꯛ ꯌꯦꯡꯂꯨꯏ ꯏꯔꯤꯛꯅ ꯐꯖꯗ꯭ꯔꯣ ꯔꯣꯖꯔꯅ ꯐꯖꯔꯁꯨ ꯅꯨꯄꯤꯒ ꯈꯤꯖꯔꯦ ꯏꯁ ꯋꯥꯔꯤꯒꯗꯤ ꯑꯃꯈꯛꯇꯒꯤ ꯈꯤꯔꯕ ꯖꯦꯛꯀ ꯇꯣꯟꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯖꯦꯛꯅ ꯀꯩ ꯋꯥꯔꯤꯅꯣ ꯕꯣꯟꯗꯨꯅꯦ ꯗꯥꯖꯦꯠ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯁꯔꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤꯅꯦ ꯖꯦꯛꯁꯨ ꯇꯣꯟꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯦꯗꯨ ꯂꯥꯛꯑꯒ ꯑꯕꯦꯝ ꯑꯁꯤꯗ ꯐꯝꯁꯤꯗꯅ ꯑꯕꯦꯝ ꯁꯥꯎꯔꯞꯅ ꯑꯦꯅꯤ ꯀꯧꯔꯣ ꯍꯥꯏꯗ꯭ꯔꯣ ꯑꯦꯍꯦ ꯀꯥꯎꯕꯅꯤꯅꯦ ꯏꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨ ꯑꯥꯗ ꯂꯩꯔꯦ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯃꯆꯦ ꯑꯗꯨꯅ ꯄꯥꯈꯠꯅ ꯅꯠꯇꯦ ꯑꯦꯅꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯝꯇ ꯊꯥꯗꯣꯛꯀꯣ ꯃꯤ ꯑꯁꯨꯛ ꯇꯦꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯑꯉꯥꯎꯕꯒꯤ ꯃꯆꯤꯡꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯃꯆꯤꯟ ꯃꯅꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯣꯟꯅ ꯎꯔꯗꯨꯅ ꯅꯨꯄꯥꯈꯩꯗ ꯍꯥꯏꯔꯛꯏ ꯑꯕꯦꯝꯒꯤ ꯃꯆꯦꯅꯦ ꯑꯃꯁꯦ ꯑꯗꯨꯒ ꯃꯁꯛ ꯐꯖꯕꯤꯁꯤꯅ ꯀꯅꯥ ꯑꯕꯦꯝꯒ ꯑꯣꯏꯔꯖꯥꯠꯂꯣ ꯁꯔꯖꯔꯤ ꯇꯧꯔꯨꯕꯒ ꯑꯣꯏꯔꯝꯗꯅꯀꯣ ꯖꯦꯛꯅ ꯅꯪꯗꯤ ꯑꯕꯦꯝꯒꯤ ꯃꯆꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯕꯦꯝꯒꯤ ꯐꯣꯟꯗ ꯊꯥꯏꯅ ꯎꯕꯅꯤ ꯔꯣꯖꯔꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯔꯣꯖꯔ ꯂꯥꯛꯄꯗ ꯎꯕꯗ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯔꯣꯖꯔꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯈꯨꯗꯥꯡ ꯃꯌꯥꯗ ꯆꯥ ꯑꯉꯧꯕ ꯊꯨꯡꯕꯗꯨ ꯎꯔꯒ ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯁꯔꯖꯔꯤ ꯇꯧꯔꯤꯔꯣ ꯑꯩꯅ ꯈꯪꯗꯅꯕ ꯃꯆꯦ ꯑꯗꯨ ꯑꯣꯏꯅ ꯄꯥꯈꯠꯄꯗ ꯌꯥꯗ꯭ꯔꯦ ꯑꯕꯦꯝꯅ ꯁꯥꯎꯔꯒ ꯅꯪꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯈꯤꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯔꯣꯖꯔꯅ ꯎꯁꯤꯠꯇꯅ ꯈꯤꯌꯥꯔ ꯃꯔꯤ ꯂꯩꯅꯈ꯭ꯔꯕꯤ ꯅꯪꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯨꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯍꯧꯕꯅꯤ ꯁꯣꯝꯁꯦ ꯑꯕꯦꯝꯒꯤ ꯆꯤꯆꯦꯅꯤꯀꯣ ꯃꯥꯅꯤ ꯅꯪꯂ ꯔꯣꯖꯔ ꯍꯥꯏꯁꯦ ꯑꯍꯣꯏ ꯃꯥꯅꯤ ꯅꯣꯏ ꯐꯥꯗꯔ ꯍꯥꯠꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯆꯦꯗꯨ ꯃꯄꯤꯔꯥ ꯆꯦꯔꯛꯏ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯐꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯣꯏ ꯅꯣꯏ ꯅꯨꯄꯥꯗꯨꯅꯤ ꯐꯕ ꯑꯩꯈꯣꯏꯕꯨꯗꯤ ꯐꯠꯇꯕꯅꯤ ꯑꯗꯣ ꯅꯅꯥꯎꯕꯤꯁꯦ ꯍꯥꯠꯇꯤ ꯍꯥꯠꯅꯤꯡꯂꯕꯅꯤ ꯍꯥꯠꯄꯤꯔꯔꯣꯏꯒꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯖꯦꯀꯣꯕ ꯊꯣꯔꯛꯑꯒꯅ ꯍꯦꯜꯂꯒꯦ ꯔꯣꯖꯔꯅ ꯑꯕꯦꯝꯗ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯁꯛ ꯍꯣꯡꯂꯁꯨ ꯊꯃꯣꯏꯗꯤ ꯍꯣꯡꯗꯕ ꯅꯠꯇ꯭ꯔꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯗꯥꯎꯕ ꯌꯥꯔꯣꯏ ꯎꯃꯪꯒꯣꯜ ꯑꯣꯏꯔꯕ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯑꯗꯨꯛ ꯐꯠꯇꯕ ꯀ꯭ꯋꯥꯛꯅ ꯎꯔꯛ ꯑꯣꯟꯕ ꯌꯥꯔꯣꯏ ꯅꯌꯨꯝ ꯄꯥꯜꯂꯒꯗꯤ ꯍꯥꯟꯅꯒꯤ ꯑꯊꯤꯕꯒꯤ ꯅꯁꯛꯇꯨꯒꯤ ꯅꯆꯥꯅꯤ ꯅꯪꯅ ꯄꯣꯛꯇꯣꯏꯗꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔ ꯍꯜꯂꯛꯏ ꯑꯕꯦꯝꯗꯤ ꯅꯣꯛꯃꯤ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯍꯧꯏ ꯃꯆꯦꯅ ꯂꯥꯎ ꯆꯠꯂꯁꯦ ꯑꯕꯦꯝꯅ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯑꯣꯏ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯋꯥꯟꯗꯦ ꯃꯆꯦꯅ ꯑꯕꯦꯝꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯏꯔꯤꯛ ꯇꯣꯟ ꯖꯦꯛꯇꯨꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯤ ꯔꯣꯖꯔꯅ ꯁꯥꯎꯔꯒ ꯃꯊꯧ ꯆꯥꯅ ꯆꯪꯂꯛꯄꯗꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯔꯥꯖꯅ ꯀꯧꯔꯛꯏ ꯏꯆꯥꯆꯥ ꯆꯥꯛ ꯇꯥꯛꯂꯦ ꯂꯥꯛꯅꯔꯣ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯑꯣꯏ ꯕꯥꯕꯨꯡ ꯃꯐꯝꯗꯨꯗ ꯁꯣꯛꯀꯠꯄ ꯃꯤ ꯌꯥꯝꯕꯅꯤꯅ ꯄꯪꯐꯝꯗ ꯐꯝꯅꯔꯝꯃꯤ ꯇꯣꯟꯒ ꯔꯣꯖꯔꯒ ꯊꯪꯅꯔꯝꯃꯤ ꯔꯣꯖꯔ ꯆꯥꯛꯇꯨ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯟꯅ ꯁꯔ ꯆꯥꯔꯣ ꯔꯣꯖꯔꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒ ꯀꯩꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯆꯥꯔꯣ ꯇꯣꯟꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯉꯁꯤꯗꯤ ꯔꯣꯖꯔ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ ꯇꯣꯟꯅ ꯆꯥꯅ ꯃꯤ ꯁꯨꯝ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯌꯥ ꯆꯦ ꯈ꯭ꯔꯤꯁꯇꯤ ꯔꯣꯖꯔꯁꯨ ꯐꯠ ꯌꯦꯡꯂꯨꯏ ꯍꯜꯂꯣ ꯁꯤꯁꯇꯔ
nupi adu nokmi aidi Christina ni aikoi Christy di asai de phomki bane ton su nokmi oh sorry chap kamani nupi adu sui kai la twins ni khangi Roger na tamoli ga songo khangnaram bro Christina nokmi kaigi breakup tawino nupi am koi bane adu harak padai di tonga Roger ga harak yengnei ani makha ta jarudre ani du tumina leki baduda Jack na ai khangi ba Christina na Jack na drop aya bye nungai ba nungai tona aikoi da Jack kasu khangnaram bro Christina na classmate ni Catholic ta taminari oh ichanupi ni indom jagi macha oh aikoi Christy ga tinabra Roger na Nay Christina ay maramiga game direct drop Christina ngak na hayati nang kanano ay Roger gawi ay maramda game da palak drop palakti shininge oiba Jack na ko na siyo chak tom dhana chako noy longa already ay ngoni kharale nupi na halati nungai bane namanabi urabani na amta shembiyo Ashiro amadura os koino mi kaini Christy do Jack na vai noi chedo pami nang horem dai labio Christina no khetau na haige nang de tamoli ganjinaro gang chi dar bane Sonia Puspa Elsie Miranda Maria Thoibi Lechilembi adegi Divya mayam do don tokpirama ba noi tamoli da Jack wadu sa tidok laga uti se yam hawi Roger na maroi thong si chawtra ton na singju si chawi Christina na yam si ahum se wa ba tidu ngaki matung chawalorduna mai hoganara Roger na amu abembu rami Abeng na su Roger da mami tu kharab yengduna lerami Roger na Christina noi Christy do amda ngai khoyo to na sa kuma yari che ko na thenglar se sir lao adu harga chingduna puki Roger na ngai khoi abengi mamang da amda lena gai ai gada icham samjabi che Christy to hinja bisina masak khangradi sani changoi dro chumine tongi mamai tu Roger na sikta lami asingbe somdana lidu novel ama parambadagi warduna ngihak uitharami anamba matamda Jeko kirumda adum lerami nomata hoimai habiraktraba manao adugi rumda lerabasu lina nugtigi novel makal paraga Jekobda wari lizarami ngasi suhana gumna lina Jekobda novel adugi matangda wari lizabani adugu lidu warduna tumthakre Jacob khangawdana mami setpang thorai mafam adubu koilelei duni ngai manakta mayambana chair da phamlaga tumlibadu urai oxygen mask adu salokthoi noise feeding adubusu thadatki aduga tapna tamo